Welcome to Manipuri Horror Tube. Ahanmamaktada yingbiriba khudingna channel asibu subscribe tobiramu aduga matungdasu akiba wari kya yingba fangbinabagidamakta bell icon basu nambiramu. Ngasigi wari asi nahanyega kharadi tongale tonganbagi maramdi sathina nungaimanbagini mayam skip ti tobiganuko. Ngasi movie asigi mingsidi Okja 2017 da Netflix da release tawkiba English plus Korean movie ni. Movie se adventure amadi drama hoiba sathina nungaiba movie ni. Movie sigi ratings ti IMDb da 7.3 out of 10 aduga Rotten Tomatoes da 86% fresh hoidi. So ma'am thanta batodana let's roll the intro. Movie sigi ahobada 2007 ki New York ni haiduna utli. Masida Mirando Corporation ki CEO Lucy Mirando ko binupi ama utli. Mahaki mache Nancy thokraba matung mana CEO oirakpagi malemda kari chawkhatpa purakpa yaba karamna hanagi leiramliba khudong chadaba mayamdudagi hena khumang chawsinba yanba miyamda paujal khara pirame. Mana hai malemsida 7 billion population ni adubu 800 million miyoi pukcha ki lanfam da mayoknari marak tudagi 30 million khaktani US da leiri base noma noma gi chan thaknaba pothok leisilaktre marak sida noma farm ama da super piglet ama phangnaki masi aduki matik tongali amadi yamni hena thoiba oibana akoi gi Arizona gi Miranda range ta puraki asidagi akoi gi scientist singna mangonda study amadi research tawduna maga chapmanaba 26 super piglet puthoki sidagi di lam kuntaruk khak yenglaga piglet kuntaruk khak thaki aduga leiriba farmers singduda makhoibu chaunanaba yopinaba ekoine sel thum piraga thamalle si super piglet singse nature gi oina di yam kana ningai oi haibadi makoi likna chai amot pasu likna aduga yangna chawgal yam thina sanagumna tanglaba creature amani haining chahi taragi matunda masi akoi sigi bazar sida puraklaba mayam hau lauba ye maramdi magi sadum sisu aduki matik mahau le aina hainingi di loisalakpada akoi gi puktani makoina changadoise hairaga mayam ninaraki that means Lucy super piglet singse makoi gi meat se bazar de yolaga lupa crore dagi hena taninglambani sigi next in the chahi tara hokre anutli sida lam kuntaruk tu da Korea su jawi Korea ki farmer amagi masunupi Miza ko bi amutli makhoi yumdani super piglet ama leiri base Mizana mabu Okja haina korame makhoi ching ama da yum saduna leiram aduna mabani piklingai dagi hauna jungle da koi bachalli aduga yum da chananaba haira amadi ngana chingba pharaga mayum da pui ngasigi numichi chu mabani jungle sida koiramme matang asida Okja amadi Miza yamna nusinana loinei mabani se best friend amagum tawi haibu wafangi makoyanina hanbada Miza Okja gi mangakta kiba thori du nanthokiduna amuka kinana batobada khanghaudana khongdu nanthaki aduga lokamata tasingidaugi tawbada thori dugi matengna yanduna leiki Okja na thori dubu mayani chiklaga chingkhatna batawi adubu mafamdo ngambagi masu adum nantharaki matangduda mana u ama uki adudai ududa thorido kibadi haitrabanina makoina chongthaki aduga Mizabu ududa thorido lesinkhibagi maramna mathakta kakathawi adubu Okjadi machindagi thorido thadokibana makhada dum taaki sidagi Miza makhada Okjabu thibalai aduga Okjaga tengnaki ma kaisu yamna soamdre aduga mabani konsinnaki matang Mizana Okjagi nakonda wari kya amasu tamki Okja mit kuptana yam munna taaki matang sida ikoina mabani se loan su fauni haibu wafangi hidagi makhoi ani yumda halaki nimidang dasu mabani adum tumine haibu wafangi matangi numita Mirando Corporation gi miyoi khara laki
ꯃꯈꯣꯏꯕꯨ ꯎꯕꯗ ꯃꯤꯖꯥ ꯌꯥꯝ ꯁꯥꯊꯤꯅ ꯍꯔꯥꯎꯈꯤ ꯃꯔꯝꯗꯤ ꯅꯍꯥꯟꯉꯩꯗꯒꯤ ꯃꯥꯗꯤ ꯇꯤꯚꯤ ꯈꯛꯇꯗ ꯎꯔꯤꯕꯅꯤ꯫ ꯁꯤꯗꯒꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏꯅ ꯑꯣꯛꯖꯥꯒꯤ ꯒ꯭ꯔꯣꯊ ꯑꯗꯨ ꯎꯕꯗ ꯁꯥꯊꯤꯅ ꯉꯛꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯊꯥꯈꯤꯕ ꯄꯤꯛꯂꯦꯠ ꯄꯨꯝꯅꯃꯛꯇꯒꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯤꯚꯤꯗ ꯍꯥꯞꯀꯠꯅꯕ ꯚꯤꯗꯤꯑꯣ ꯁꯨꯠ ꯑꯃꯁꯨ ꯇꯧꯈꯤ ꯃꯗꯨꯗ ꯃꯤꯖꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯕꯣꯛꯄꯨ ꯍꯪꯈꯤ, "ꯀꯔꯝꯍꯥꯏꯅ ꯅꯈꯣꯏꯅ ꯃꯥꯕꯨ ꯌꯣꯛꯈꯤꯕꯒꯦ? ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯛꯆꯥꯡ ꯐꯅ ꯍꯧꯔꯝꯂꯤꯁꯦ?" ꯃꯗꯨꯗ ꯃꯤꯖꯥꯅ, "ꯑꯩꯈꯣꯏꯗꯤ ꯃꯥꯕꯨ ꯑꯗꯨꯝ ꯊꯥꯗꯣꯛꯏ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯆꯤꯟꯖꯥꯛꯀ ꯊꯝꯗꯦꯗ, ꯑꯐꯪꯕ ꯆꯥꯏ" ꯍꯥꯏꯔꯛꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯉꯛꯂꯝꯃꯤ꯫ ꯁꯤꯗꯒꯤ ꯃꯤꯖꯥ ꯍꯣꯁ ꯑꯗꯨꯒꯤ ꯑꯣꯇꯣꯒ꯭ꯔꯥꯐꯁꯨ ꯂꯧꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯤꯖꯥꯒꯤ ꯃꯄꯨꯕꯣꯛꯅ ꯍꯥꯏꯔꯛꯈꯤ, "ꯂꯥꯎ ꯆꯠꯁꯤ ꯃꯤꯖꯥ, ꯅꯪ ꯃꯃꯥ ꯕꯕꯥꯒꯤ ꯃꯣꯡꯐꯝꯗ ꯑꯝꯇ ꯆꯠꯂꯨꯁꯤ." ꯃꯤꯖꯥꯅ, "ꯀꯩꯒꯤ ꯄꯨꯄꯨ? ꯃꯤ ꯃꯌꯥꯝ ꯂꯥꯛꯏꯁꯤꯗꯤ, ꯑꯣꯛꯖꯥ ꯃꯇꯣꯝꯇ ꯍꯩꯅꯔꯣꯏꯌꯦ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯗꯤ." ꯃꯗꯨꯗ ꯃꯄꯨꯗꯨꯅ, "ꯀꯩꯒꯤ ꯍꯩꯅꯔꯣꯏꯗꯣꯏꯕ? ꯍꯩꯅꯅꯤ, ꯑꯩꯈꯣꯏꯒꯤꯁꯦ ꯊꯟꯗꯥꯋꯥꯏꯔꯝꯐꯥꯎ ꯂꯩꯒꯗꯣꯏꯅꯤ, ꯋꯥꯠꯂꯤ ꯊꯕꯛ꯫ ꯏꯕꯥꯅꯤ ꯑꯝꯇ ꯆꯠꯊꯣꯛꯎꯔꯁꯤ, ꯉꯔꯥꯡ ꯃꯪꯗ ꯎꯔꯝꯃꯤ ꯏꯆꯥꯒ ꯏꯃꯧꯒꯗꯣ, ꯂꯥꯎ ꯃꯣꯏ ꯂꯩꯔꯤꯉꯩꯗ ꯌꯧꯊꯣꯛꯎꯔꯁꯤ ꯌꯥꯡꯅ, ꯅꯣꯡꯃꯇꯁꯨ ꯊꯣꯛꯄ ꯉꯝꯗꯦ ꯌꯨꯝ ꯁꯪꯕꯤꯅꯕ ꯂꯩꯇꯕꯅ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯤꯖꯥꯁꯨ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯑꯣꯛꯖꯥ ꯃꯈꯣꯏ ꯆꯠꯈꯤꯕ ꯎꯕꯗ ꯁꯣꯟꯊꯥꯡ ꯀꯟꯅ ꯍꯣꯜꯂꯒ ꯃꯥꯕꯨ ꯃꯇꯣꯝ ꯊꯝꯕꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯆꯠꯅꯅꯕ ꯇꯧꯏ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨꯅ ꯈꯥꯝꯍꯧꯏ꯫ ꯃꯤꯖꯥ ꯑꯃꯗꯤ ꯃꯄꯨꯕꯣꯛ ꯑꯅꯤꯃꯛ ꯃꯃꯥ ꯃꯄꯥꯒꯤ ꯃꯣꯡꯐꯝ ꯌꯧꯔꯀꯥꯟꯗ ꯃꯤꯖꯥꯗ ꯃꯄꯨꯕꯣꯛꯅ, "ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯇ ꯂꯩꯍꯧꯔꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯖꯥꯅ, "ꯀꯔꯤ? ꯑꯣꯛꯖꯥ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ?" ꯍꯥꯏꯅ ꯍꯪꯕꯗ ꯃꯄꯨꯕꯣꯛꯅ ꯂꯣꯏꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯔꯛꯈꯤ꯫ "ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤꯅꯦ ꯃꯈꯣꯏꯒꯤꯗꯣ, ꯅꯪ ꯂꯩꯔꯗꯤ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯗ ꯄꯨꯔꯛꯄꯅꯦ ꯅꯪꯕꯨ꯫ ꯑꯗꯨꯒ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯐꯥꯖꯤꯜꯂꯛꯂꯕꯅꯤ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯥ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯅꯅ ꯂꯩꯕꯗꯣ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯁꯍꯔꯗ ꯆꯠꯂꯣ ꯑꯗꯨꯒ ꯑꯐꯕ ꯅꯤꯄꯥ ꯑꯃ ꯌꯦꯡꯂꯒ ꯌꯨꯝ ꯄꯥꯟꯅꯅꯕ ꯇꯧ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯁꯅꯥꯒꯤ ꯄꯤꯛ ꯑꯃ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯁꯦ ꯂꯧꯁꯜꯂꯨ, ꯅꯪꯒꯤꯅꯤ, ꯅꯪꯅ ꯑꯣꯛꯖꯥꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯆꯔꯛꯄꯒꯤ ꯑꯋꯥꯃꯜꯅꯤ." ꯁꯤ ꯇꯥꯕꯗ ꯃꯤꯖꯥ ꯈꯪꯁꯥꯎ ꯁꯥꯎꯔꯛꯈꯤ꯫ ꯃꯄꯨꯕꯣꯛꯅ ꯑꯃꯨꯛ, "ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯕꯨ ꯄꯨꯔꯝꯂꯅꯤꯅꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯦꯡꯕꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏꯗꯨꯅ ꯑꯣꯛꯖꯥꯕꯨ ꯀꯣꯔꯤꯌꯥꯗꯒꯤ ꯌꯨꯑꯦꯁꯇ ꯄꯨꯅꯅꯕ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯖꯕꯗꯨ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯒ ꯃꯌꯥꯝꯗ ꯁꯦꯝꯄꯜ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯁꯗꯨꯝꯗꯣ ꯃꯌꯥꯝꯗ ꯀꯌꯥꯝ ꯍꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯇꯦꯁ ꯇꯧꯍꯟꯒꯗꯣꯏꯅꯤ꯫ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯣꯛꯖꯥꯁꯦ ꯉꯥ ꯆꯥꯛꯀ ꯄꯪꯈꯛꯅꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟꯗ ꯃꯤꯖꯥ ꯁꯥꯎꯔꯛꯇꯨꯅ ꯁꯅꯥꯒꯤ ꯄꯤꯛ ꯑꯗꯨꯕꯨ ꯃꯈꯥꯗ ꯂꯪꯊꯔꯝꯂꯒ ꯃꯌꯨꯝ ꯇꯥꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯥꯅ ꯌꯧꯔꯛꯄꯗ ꯑꯣꯛꯖꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯤꯗꯒꯤ ꯆꯤꯡꯒꯤ ꯂꯝꯕꯤꯗꯨꯗꯒꯤ ꯍꯥꯏꯋꯦ ꯂꯝꯕꯤ ꯐꯥꯎꯕ ꯑꯣꯛꯖꯥꯕꯨ ꯀꯧꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯈꯤꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯊꯦꯡꯅꯍꯧꯗ꯭ꯔꯦ꯫ ꯃꯝꯁꯤꯜꯂꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯒꯩ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯨꯡꯁꯤꯟꯖꯔꯛꯄ ꯄꯩꯁꯥꯒꯤ ꯄꯤꯒꯤ ꯕꯦꯡꯛꯇꯣ ꯊꯨꯒꯥꯏꯈꯤ꯫ ꯑꯗꯨꯒ ꯄꯩꯁꯥ ꯈꯔ ꯄꯨꯔꯒ ꯑꯣꯛꯖꯥꯕꯨ ꯀꯟꯅꯅꯕ ꯆꯠꯈꯤ꯫ ꯃꯤꯖꯥ ꯁꯤꯑꯣꯜꯗ ꯆꯠꯈꯤ꯫ ꯁꯤꯑꯣꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯣꯛꯖꯥꯕꯨ ꯌꯨꯑꯦꯁꯇ ꯄꯨꯒꯗꯧꯔꯤꯅꯤ꯫ ꯁꯤꯑꯣꯜꯗ ꯂꯩꯕ ꯃꯤꯔꯥꯟꯗꯣ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯐꯤꯁꯇ ꯊꯨꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯖꯥꯕꯨ ꯃꯈꯣꯏꯅ ꯆꯪꯍꯜꯂꯝꯗꯦ꯫ ꯃꯍꯥꯛ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯊꯣꯡꯗꯨ ꯊꯨꯒꯥꯏꯔꯒ ꯑꯣꯏꯅ ꯆꯪꯈꯤ꯫ ꯑꯗꯨꯗꯩ ꯑꯣꯛꯖꯥꯕꯨ ꯊꯤꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯖꯥ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯒꯩ ꯃꯤꯖꯥ ꯑꯣꯛꯖꯥꯕꯨ ꯎꯕ ꯐꯪꯈꯤ꯫ ꯃꯍꯥꯛꯅ ꯑꯣꯛꯖꯥꯕꯨ "ꯑꯣꯛꯖꯥ ꯑꯣꯛꯖꯥ" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯤꯔꯥꯟꯗꯣ ꯀꯥꯡꯕꯨꯗꯨꯅ ꯑꯣꯛꯖꯥꯕꯨ ꯇ꯭ꯔꯛ ꯑꯃꯗ ꯍꯥꯞꯀꯠꯂꯒ ꯄꯨꯅꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯖꯥ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤ ꯑꯗꯨꯒ ꯃꯅꯤꯡꯗ ꯗꯦꯁꯥꯃꯥꯏ ꯇꯧꯗꯨꯅ ꯅꯞꯈꯤ꯫ ꯂꯝꯕꯤꯗ ꯑꯦꯅꯤꯃꯦꯜ ꯂꯤꯕꯔꯦꯁꯟꯒꯤ ꯀꯥꯡꯕꯨ ꯑꯃ ꯑꯃꯨꯕ ꯃꯆꯨꯒꯤ ꯑꯆꯧꯕ ꯇ꯭ꯔꯛ ꯑꯃ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯖꯤꯕꯁꯤꯡꯗ ꯑꯣꯠꯄꯤ ꯅꯩꯕꯤꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯧꯕꯤꯕ ꯃꯌꯥꯝꯗꯒꯤ ꯀꯟꯕꯤꯅꯕ ꯒ꯭ꯔꯨꯞ ꯑꯃꯅꯤ꯫ ꯃꯈꯣꯏꯅ ꯃꯤꯔꯥꯟꯗꯣ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯇ꯭ꯔꯛ ꯑꯗꯨꯕు ꯈꯥꯝꯂꯒ ꯑꯣꯛꯖꯥꯒꯤ ꯃꯁꯥꯗ ꯐꯥꯔꯤꯕ ꯄꯨꯜꯂꯤꯕ ꯃꯌꯥꯝꯗꯣ ꯂꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯇꯥꯡꯗꯨꯗ ꯃꯤꯖꯥꯅ ꯑꯣꯛꯖꯥꯒꯤ ꯃꯤꯡꯗꯣ ꯍꯧꯅ ꯀꯧꯔꯛꯈꯤ꯫ ꯑꯣꯛꯖꯥ ꯃꯤꯖꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯥꯝꯕꯒ ꯇꯥꯗꯉꯩ ꯃꯤꯖꯥꯕꯨ ꯅꯪꯒꯟꯗ ꯍꯥꯞꯀꯠꯂꯒ ꯃꯐꯝꯗꯨꯗꯒꯤ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯣꯜ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯄꯅ ꯑꯣꯛꯖꯥ ꯆꯟꯗꯕꯒꯤ ꯃꯔꯝꯅ ꯃꯐꯝꯗꯨꯗ ꯑꯣꯟꯊꯈꯤ꯫ ꯃꯇꯥꯡꯗꯨꯗ ꯃꯤꯔꯥꯟꯗꯣ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯒꯥꯔꯗꯁꯤꯡ ꯌꯧꯔꯛꯈꯤ ꯂꯣꯏꯅꯅ ꯑꯦꯅꯤꯃꯦꯜ ꯂꯤꯕꯔꯦꯁꯟꯒꯤ ꯀꯥꯡꯕꯨꯗꯨꯁꯨ ꯌꯧꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯣꯛꯖꯥ ꯑꯃꯗꯤ ꯃꯤꯖꯥꯕꯨ ꯀꯟꯕꯤꯔꯒ ꯇ꯭ꯔꯛ ꯃꯅꯨꯡꯗ ꯍꯥꯞꯀꯠꯂꯒ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯦꯛꯆꯨꯑꯦꯂꯤ ꯃꯤꯖꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯣꯛꯖꯥꯁꯦ ꯃꯈꯣꯏ ꯆꯤꯡꯂꯝꯗꯨꯗ ꯆꯥꯎꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯗꯤ ꯑꯦꯅꯤꯃꯦꯜ ꯂꯤꯕꯔꯦꯁꯟ ꯀꯥꯡꯕꯨ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯔꯥꯟꯗꯣ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯏꯅ ꯑꯣꯛꯁꯤꯡꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯃ ꯇꯧꯈꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯍꯤꯗꯥꯛ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅꯕ ꯑꯗꯨꯒ ꯃꯁꯛꯁꯨ ꯈꯦꯠꯅꯅꯕ ꯍꯥꯏꯅ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯅꯤ꯫
ꯂꯨꯁꯤ ꯃꯤꯔꯥꯟꯗꯣꯅ ꯅꯦꯆꯔꯦꯜꯅꯤ ꯃꯇꯣꯝꯇ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯉꯥꯎꯕ ꯁꯦꯝꯂꯤꯕꯅꯤ꯫ ꯑꯅꯝꯕ ꯑꯣꯛꯇꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯃꯔꯝꯅ ꯃꯑꯣꯡ ꯀꯌꯥ ꯆꯥꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯃꯌꯥꯝꯗꯨꯗꯒꯤ ꯐꯖꯕ 13ꯀ ꯈꯟꯗꯣꯛꯂꯒ ꯐꯥꯔꯃꯔ 13ꯇ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯐꯖꯕ ꯑꯆꯧꯕ ꯑꯣꯛꯄꯤ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯃꯑꯣꯡ ꯀꯌꯥ ꯆꯥꯗꯕ ꯀꯔꯣꯔ ꯑꯃꯗꯒꯤ ꯍꯦꯟꯕ ꯑꯣꯛꯄꯤꯁꯤꯡꯗꯨꯒꯤ ꯑꯣꯛꯁꯥꯁꯤꯡꯗꯨꯁꯨ ꯕꯖꯥꯔꯗ ꯑꯇꯥꯡꯕ ꯃꯃꯜꯗ ꯌꯣꯟꯅꯅꯕ ꯍꯥꯏꯅ ꯁꯤꯜꯂꯛꯄꯅꯤ꯫ ꯃꯌꯥꯝꯅ ꯍꯤꯗꯥꯛ ꯑꯀꯥꯞꯄ ꯑꯣꯛꯅꯤ ꯍꯥꯏꯅ ꯈꯪꯅꯔꯛꯂꯕꯗꯤ ꯂꯩꯕꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯐꯥꯔꯃꯔꯁꯤꯡꯗ ꯄꯤꯔꯒ ꯈꯨꯡꯒꯪꯗꯒꯤ ꯍꯧꯔꯛꯄꯅꯤ, ꯑꯁꯦꯡ ꯑꯁꯦꯡꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯆꯥꯔꯒ ꯆꯥꯎꯖꯔꯛꯄꯅꯤ ꯍꯥꯏꯅ ꯎꯠꯅꯤꯡꯕꯅ ꯁꯤꯜꯂꯛꯄ ꯂꯥꯜꯂꯣꯡ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯤꯗꯒꯤ ꯁꯨꯄꯔ ꯄꯤꯒꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯄꯤꯒꯁꯤꯡꯁꯦ ꯆꯥꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯥꯎꯏ ꯍꯥꯏꯅ ꯎꯠꯀꯗꯧꯔꯤꯕꯅꯤ꯫ ꯁꯤꯒꯤ ꯃꯅꯤꯡꯗ ꯀꯔꯣꯔ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯣꯛꯁꯤꯡꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯤ꯫ ꯁꯤ ꯄꯨꯝꯕ ꯀ꯭ꯔꯥꯏꯝꯅꯤ꯫ ꯂꯨꯁꯤ ꯃꯤꯔꯥꯟꯗꯣꯕꯨ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ꯫ ꯃꯇꯥꯡꯁꯤꯗ ꯄꯨꯂꯤꯁ ꯄꯨꯝꯕ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯑꯣꯛꯖꯥꯒꯤ ꯅꯥꯀꯣꯡꯗ ꯅꯞꯅꯅꯕ ꯀꯦꯃꯦꯔꯥ ꯑꯃ ꯄꯤꯈꯤ, ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯄꯨꯝꯕ ꯃꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯔꯛꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯦꯅꯤꯃꯦꯜ ꯂꯤꯕꯔꯦꯁꯟꯒꯤ ꯀꯥꯡꯕꯨꯗꯣ ꯇ꯭ꯔꯛꯇꯒꯤ ꯔꯤꯚꯔ ꯑꯃꯗ ꯆꯣꯡꯊꯗꯨꯅ ꯆꯦꯟꯈꯤ, ꯑꯗꯨꯕꯨ ꯑꯣꯛꯖꯥ ꯇ꯭ꯔꯛ ꯃꯅꯨꯡꯗ ꯂꯩꯍꯧꯕꯅ ꯃꯤꯖꯥꯁꯨ ꯊꯥꯗꯣꯛꯅ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯈꯤ꯫ ꯁꯤ ꯅ꯭ꯌꯨꯁꯁꯤ ꯑꯌꯨꯛ ꯌꯧꯕꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯈꯤ꯫ ꯑꯦꯅꯤꯃꯦꯜ ꯂꯤꯕꯔꯦꯁꯟꯒꯤ ꯀꯥꯡꯕꯨꯅ ꯃꯤꯔꯥꯟꯗꯣ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯑꯣꯄꯔꯦꯁꯟꯕꯨ ꯅꯝꯍꯠꯅꯕ ꯇꯧꯔꯝꯃꯦ, ꯑꯗꯨꯒ ꯑꯣꯛꯖꯥꯒꯤ ꯑꯣꯅꯔꯅ US ꯄꯨꯕꯁꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ꯫ ꯁꯤꯒꯤ ꯅ꯭ꯌꯨꯁꯁꯤꯗꯒꯤ ꯃꯤꯔꯥꯟꯗꯣꯒꯤ ꯁꯦꯌꯔ ꯄ꯭ꯔꯥꯏꯁ ꯌꯥꯝ ꯊꯨꯅ ꯃꯈꯥꯗ ꯍꯟꯊꯔꯛꯈꯤ꯫ ꯁꯤꯗꯒꯤ ꯂꯨꯁꯤ ꯃꯤꯔꯥꯟꯗꯣꯅ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯁꯦꯝꯂꯛꯈꯤ꯫ ꯃꯥꯅ ꯃꯤꯖꯥ ꯑꯃꯗꯤ ꯑꯣꯛꯖꯥ ꯑꯅꯤꯃꯛꯄꯨ US ꯄꯨꯔꯒꯅꯤ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯃꯈꯣꯏꯁꯦ ꯑꯐꯕꯅꯤ ꯍꯥꯏꯅꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯣꯛꯖꯥꯒꯤ ꯅꯥꯀꯣꯡ ꯃꯅꯤꯡꯗ ꯄꯥꯜꯂꯤꯕ ꯀꯦꯃꯦꯔꯥꯗꯨꯅ ꯑꯦꯅꯤꯃꯦꯜ ꯂꯤꯕꯔꯦꯁꯟꯒꯤ ꯀꯥꯡꯕꯨꯗꯨꯅ ꯂꯣꯏꯅ ꯎꯕ ꯐꯪꯈꯤ꯫ ꯇꯁꯦꯡꯅꯁꯨ ꯃꯐꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯣꯛꯁꯤꯡꯗꯣ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯃꯔꯝꯅ ꯃꯑꯣꯡ ꯀꯌꯥ ꯆꯥꯔꯝꯗꯦ꯫ ꯁꯤꯗꯒꯤ ꯑꯣꯛꯖꯥꯕꯨ ꯃꯤꯔꯥꯟꯗꯣꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯁꯥꯊꯤꯕ ꯆꯩꯅꯥ ꯄꯤꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯄꯣꯠ ꯑꯃꯅ ꯑꯣꯛꯖꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯁꯗꯨꯝ ꯐꯛꯇꯣꯛꯇꯨꯅ ꯂꯧꯊꯣꯛꯈꯤ꯫ ꯁꯤꯒꯤ ꯃꯔꯝꯅ ꯑꯣꯛꯖꯥ ꯁꯥꯊꯤꯅ ꯅꯥꯕ ꯐꯥꯎꯈꯤ꯫ ꯏꯚꯟ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯂꯣꯏꯅꯅ ꯁꯨꯄꯔ ꯄꯤꯒꯂꯦꯠ ꯂꯥꯕ ꯑꯃ ꯄꯨꯔꯛꯂꯒ ꯑꯣꯛꯖꯥꯕꯨ ꯁꯦꯛꯁꯨꯑꯦꯜꯂꯤ ꯑꯦꯕ꯭ꯌꯨꯁ ꯇꯧꯍꯟꯈꯤ꯫ ꯁꯤ ꯎꯔꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯑꯣꯛꯖꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯒ ꯀꯞꯂꯝꯃꯤ꯫ ꯃꯥꯗꯤ ꯑꯉꯥꯡꯗꯧꯅ ꯁꯍꯔ ꯑꯃꯗꯤ ꯃꯤꯐꯠꯇ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ꯫ ꯆꯤꯡꯂꯝꯗ ꯆꯥꯎꯖꯔꯛꯄ ꯏꯄꯪ ꯄꯪꯅ ꯍꯧꯖꯔꯛꯄꯅ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯈꯥꯡꯕꯗ ꯌꯥꯝ ꯋꯥꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯁꯤꯟ ꯑꯃꯅꯤ꯫ ꯑꯦꯅꯤꯃꯦꯜ ꯂꯤꯕꯔꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯇꯦꯡꯗꯤ ꯌꯥꯝ ꯄꯥꯡꯅꯤꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯥꯡꯗꯤ ꯆꯥꯗꯕꯅ ꯀꯔꯤꯝ ꯇꯧꯕ ꯉꯝꯈꯤꯗꯦ, ꯑꯗꯨꯒ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯁꯣꯝꯗ ꯃꯤꯖꯥꯁꯨ ꯑꯣꯛꯖꯥꯕꯨ ꯀꯟꯕꯤꯗꯨꯅ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯈꯜꯂꯝꯃꯤ꯫ ꯀꯝꯄꯤꯇꯤꯁꯟꯒꯤ ꯅꯨꯃꯤꯠꯇꯣ ꯂꯥꯛꯂꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯀꯨꯝꯍꯩꯒꯨꯝ ꯍꯧ ꯂꯥꯎꯗꯨꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯤꯅ ꯆꯠꯐꯝ ꯂꯦꯞꯐꯝ ꯐꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯃꯤꯖꯥꯕꯨꯁꯨ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯒ ꯁ꯭ꯇꯦꯖꯇ ꯄꯨꯊꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯑꯦꯅꯤꯃꯦꯜ ꯂꯤꯕꯔꯦꯁꯟꯒꯤ ꯂꯤꯗꯔꯗꯨ ꯂꯣꯟꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯤꯖꯥꯕꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯑꯣꯛꯁꯥꯗꯨꯅ ꯁꯥꯕ ꯁꯣꯁꯦꯖ ꯃꯌꯥꯝ ꯑꯃ ꯌꯦꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯌꯥꯝ ꯍꯥꯎꯏ ꯑꯃꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯎꯠꯂꯝꯃꯤ꯫ ꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯐꯪꯁꯟꯗꯣ ꯍꯧꯒꯠꯂꯛꯈꯤ꯫ ꯂꯨꯁꯤꯁꯨ ꯊꯣꯛꯂꯛꯈꯤ꯫ ꯂꯨꯁꯤꯅ ꯃꯤꯌꯥꯝꯗ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯕꯨ ꯆꯤꯡꯁꯤꯟꯈꯤ꯫ ꯁꯤꯗꯒꯤ ꯃꯤꯖꯥꯕꯨ ꯁ꯭ꯇꯦꯖꯇ ꯀꯧꯈꯠꯂꯛꯈꯤ꯫ ꯑꯣꯛꯖꯥꯁꯨ ꯄꯨꯊꯣꯔꯛꯈꯤ, ꯑꯗꯨꯕꯨ ꯑꯣꯛꯖꯥ ꯍꯥꯟꯅꯒꯨꯝꯅ ꯃꯤꯖꯥꯕꯨ ꯃꯅꯥꯛꯇ ꯂꯩꯕ ꯎꯕꯗ ꯍꯔꯥꯎꯖꯕ, ꯆꯣꯡꯐꯟꯗꯨꯅ ꯇꯧꯖꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯏꯚꯟ ꯃꯍꯥꯛ ꯆꯨꯝꯅ ꯐꯥꯎꯕ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯑꯌꯨꯛꯇꯒꯤ ꯀꯔꯤꯝ ꯄꯤꯖꯗ꯭ꯔꯤꯕꯁꯨ ꯃꯥꯜꯂꯦ꯫ ꯁꯤꯗ ꯃꯤꯖꯥꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯣꯏꯅ ꯀꯩꯅꯣꯝꯃꯗꯤ ꯇꯧꯕꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯣꯛꯖꯥꯗꯣ ꯌꯥꯝꯅꯁꯨ ꯁꯥꯎꯔꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯑꯦꯅꯤꯃꯦꯜ ꯂꯤꯕꯔꯦꯁꯟꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯀꯦꯃꯦꯔꯥꯗ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯗꯨ ꯅꯤꯡꯗ ꯂꯩꯕ ꯑꯄꯥꯛꯄ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯊꯥꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯨ ꯅꯝꯊꯥꯛ ꯇꯧꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯎꯠꯈꯤ, ꯑꯗꯨꯒ ꯑꯣꯛꯖꯥꯗ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤꯕ ꯄꯨꯝꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯎꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯌꯥꯝꯗꯨꯅ ꯃꯤꯔꯥꯟꯗꯣꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯕ ꯍꯧꯒꯠꯂꯛꯈꯤ, ꯑꯗꯨꯒ ꯂꯥꯎꯕ ꯍꯧꯒꯠꯅꯔꯛꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯎ ꯈꯣꯡꯕ ꯇꯥꯕꯗ ꯑꯣꯛꯖꯥ ꯁꯥꯎꯔꯛꯂꯦ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯕ ꯍꯧꯒꯠꯅꯔꯛꯈꯤ꯫ ꯑꯣꯛꯖꯥ ꯁꯥꯎꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗꯦ, ꯑꯗꯨꯒ ꯃꯤꯖꯥꯗ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯈꯤ꯫ ꯑꯗꯨꯗ ꯑꯦꯅꯤꯃꯦꯜ ꯂꯤꯕꯔꯦꯁꯟꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯖꯥꯕꯨ ꯀꯟꯅꯅꯕ ꯑꯣꯛꯖꯥꯗ ꯔꯣꯗ ꯑꯃꯅ ꯀꯟꯊꯒꯦ ꯍꯦꯛ ꯇꯧꯕꯗ ꯃꯤꯖꯥꯅ ꯈꯥꯝꯈꯤ, ꯑꯗꯨꯒ ꯃꯤꯖꯥꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯑꯣꯛꯖꯥꯕꯨ ꯏꯪꯍꯟꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥ ꯁꯟꯒ ꯇꯤꯟꯅꯔꯕꯁꯨ
ꯅꯨꯡꯁꯤꯕ ꯕꯣꯟꯗꯤꯡ ꯑꯃ ꯄꯨꯔꯛꯄ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯎꯕ ꯐꯪꯉꯤ꯫ ꯁꯤꯗꯒꯤ ꯃꯥꯅ ꯃꯤꯔꯖꯥꯕꯨ ꯆꯩꯅꯥ ꯄꯤꯔꯨꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯂꯦꯛꯄꯤꯈꯤ꯫ ꯁꯤꯗꯒꯤ ꯃꯤꯔꯖꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯑꯣꯛꯖꯥꯕꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯃꯇꯥꯡꯗꯨꯗ ꯃꯤꯔꯥꯟꯗꯣꯒꯤ ꯒꯥꯔꯗ ꯂꯥꯛꯇꯨꯅ ꯑꯃꯗꯤ ꯑꯥꯔꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯐꯨꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯦꯅꯤꯃꯦꯜ ꯂꯤꯕꯔꯦꯁꯟꯒꯤ ꯀꯥꯡꯕꯨꯗꯨꯁꯨ ꯃꯈꯣꯏꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯈꯤꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯂꯨꯁꯤꯒꯤ ꯐꯥꯏꯕꯣꯛ ꯅꯦꯟꯁꯤ ꯃꯐꯝꯗꯨꯗ ꯌꯧꯔꯛꯈꯤ꯫ ꯃꯥꯅꯅꯤ ꯃꯈꯣꯏꯕꯨ ꯐꯨꯍꯜꯂꯤꯕ, ꯁꯤꯜꯂꯛꯂꯤꯕ꯫ ꯍꯧꯖꯤꯛ ꯃꯥꯅ ꯑꯣꯛ 23ꯃꯛ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯈꯤ꯫ ꯍꯥꯟꯅꯗꯤ ꯑꯣꯛꯁꯤꯡꯗꯣ ꯌꯦꯡꯍꯜꯂꯒ ꯃꯑꯣꯡ ꯆꯥꯗꯕ ꯑꯣꯛꯁꯥꯁꯤꯡꯗꯣ ꯌꯣꯟꯗꯨꯅ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯕꯥꯔꯗꯨꯁꯨ ꯃꯨꯊꯠꯄꯤꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯣꯛ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ, ꯂꯣꯏ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯩ ꯑꯣꯛꯖꯥꯕꯨꯁꯨ ꯃꯐꯝꯗꯨꯗꯩ ꯄꯨꯈꯤ꯫ ꯑꯗꯨꯒ ꯃꯤꯔꯖꯥꯅ ꯍꯧꯅ ꯑꯣꯛꯖꯥꯕꯨ ꯀꯧꯈꯤ, ꯑꯗꯨꯕꯨ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯥꯅ ꯔꯨꯝ ꯑꯗꯨꯗ ꯆꯪꯈꯤ꯫ ꯆꯪꯕꯗ ꯑꯣꯛ ꯀꯔꯣꯔ ꯑꯃꯗꯒꯤ ꯍꯦꯟꯕ ꯂꯣꯏꯅ ꯉꯁꯤ ꯂꯣꯏꯅ ꯍꯥꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯄꯔ ꯄꯤꯛ ꯑꯃ ꯍꯥꯠꯂꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯊꯪꯗ ꯑꯣꯛꯖꯥ ꯑꯣꯏꯔꯝꯃꯦ꯫ ꯃꯤꯔꯖꯥꯅ ꯃꯥꯒ ꯑꯣꯛꯖꯥꯒ ꯄꯤꯛꯂꯤꯉꯩꯗ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯨ ꯌꯦꯡꯍꯟꯈꯤ, ꯑꯗꯨꯒ ꯍꯥꯏꯈꯤ, ꯄ꯭ꯂꯤꯖ ꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ꯫ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯅꯦꯟꯁꯤ ꯆꯪꯂꯛꯈꯤ, ꯑꯗꯨꯒ ꯃꯤꯔꯖꯥ ꯑꯃꯗꯤ ꯑꯦꯅꯤꯃꯦꯜ ꯂꯤꯕꯔꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯨ ꯐꯥꯍꯟꯈꯤ꯫ ꯃꯗꯨꯒ ꯑꯣꯛꯁꯤꯡꯕꯨ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯤꯔꯖꯥꯁꯦ ꯁꯨꯄꯔ ꯄꯤꯛꯂꯦꯠ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯁꯤꯒꯤ ꯑꯣꯅꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯦꯟꯁꯤꯅ, ꯑꯣ ꯑꯗꯨꯗꯤ ꯀꯩꯗꯧ ꯂꯩꯔꯤꯒꯦ, ꯉꯁꯥꯏꯗꯤ ꯍꯥꯠꯂꯣ, ꯑꯁ ꯀꯩꯅꯣ ꯊꯨꯅ ꯍꯥꯠꯂꯣ ꯄꯤꯛꯂꯦꯠꯇꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯤꯔꯖꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯪ ꯄꯤꯛꯁꯤꯡꯁꯦ ꯍꯥꯠꯂꯒ ꯀꯩ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯃꯗꯨꯗ ꯅꯦꯟꯁꯤꯅ, ꯃꯔꯝꯗꯤ ꯑꯩ ꯍꯥꯠꯂꯒ ꯌꯣꯟꯗꯣꯏꯅꯦ, ꯌꯣꯜꯂꯒ ꯄꯩꯁꯥ ꯐꯪꯉꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤꯒ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯄꯩꯁꯥ ꯂꯨꯄꯥꯒꯤ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅꯇ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯦꯟꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯃꯈꯣꯏꯗ ꯀꯔꯤꯃꯠꯇ ꯑꯍꯦꯟꯕ ꯌꯥꯎꯗꯤꯌꯦ, ꯑꯍꯥꯎꯕ ꯃꯤꯠꯁꯦ ꯅꯠꯇꯅ꯫ ꯇꯨ ꯃꯁꯥꯁꯦ ꯌꯦꯡꯉꯣ, ꯃꯤꯠ ꯑꯍꯥꯎꯕꯅ ꯄꯤꯛ ꯊꯜꯂꯕꯅꯤ, ꯁꯤꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯈꯣꯡꯖꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯦꯅꯤꯃꯦꯜ ꯂꯤꯕꯔꯦꯁꯟꯒꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯕꯥꯅꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯣ, ꯅꯪ ꯄꯤꯛ ꯑꯃꯈꯛ ꯊꯥꯗꯣꯛꯄꯗ ꯅꯪꯒꯤ ꯀꯩꯁꯨ ꯃꯥꯡꯖꯔꯣꯏꯌꯦ, ꯅꯪꯗ ꯍꯥꯟꯅꯗꯒꯤ ꯄꯩꯁꯥꯅ ꯄꯤꯛ ꯊꯜꯂꯅ ꯂꯩꯔꯕꯅꯤ, ꯄ꯭ꯂꯤꯖ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯗ ꯅꯦꯟꯁꯤꯅ, ꯅꯪ ꯋꯥ ꯉꯥꯡꯒꯅꯣ, ꯁꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯀꯔꯤꯝ ꯅꯥꯆꯨꯡꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯣꯛꯖꯥꯕꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ꯫ ꯃꯤꯔꯖꯥꯅ ꯃꯇꯥꯡꯗꯨꯗ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯁꯅꯥꯒꯤ ꯑꯣꯛ ꯑꯗꯨꯕꯨ ꯂꯪꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯁꯤ ꯑꯩꯅ ꯑꯣꯛꯖꯥꯕꯨ ꯂꯩꯔꯕꯅꯤ, ꯑꯗꯨꯁꯨ ꯑꯍꯤꯡꯕ, ꯁꯤꯒꯤ ꯃꯍꯨꯠꯇ ꯑꯣꯛꯖꯥ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡꯗꯨꯗ ꯅꯦꯟꯁꯤꯅ ꯁꯅꯥꯗꯨ ꯎꯕꯗ ꯍꯔꯥꯎꯃꯟꯈꯤꯗꯨꯅ, ꯍꯣꯏ ꯐꯔꯦ, ꯑꯣꯛꯖꯥꯕꯨ ꯄꯨꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯕꯥꯅꯤꯃꯛ ꯊꯥꯗꯣꯔꯛꯏ꯫ ꯑꯣꯛꯖꯥ ꯑꯃꯗꯤ ꯃꯤꯔꯖꯥ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯂꯩꯍꯧꯔꯤꯕ ꯁꯨꯄꯔ ꯄꯤꯛꯁꯤꯡꯗꯨꯗꯤ ꯑꯃꯠꯇ ꯍꯤꯡꯂꯔꯣꯏ꯫ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯁꯨꯄꯔ ꯄꯤꯛ ꯑꯅꯤꯈꯛꯅ ꯃꯆꯥꯕꯨ ꯏꯟꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯗ ꯄꯨꯕꯤꯈꯤꯅꯕ ꯍꯥꯏꯖꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡꯁꯦ ꯁꯥ ꯑꯣꯏꯖꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯨ ꯎꯕ ꯐꯪꯉꯤ꯫ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯤꯟ ꯑꯃꯅꯤ꯫ ꯑꯣꯛꯖꯥ ꯑꯃꯁꯨꯡ ꯃꯤꯔꯖꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯣꯛꯖꯥ ꯑꯃꯗꯤ ꯃꯤꯔꯖꯥ ꯑꯅꯤꯃꯛ ꯃꯌꯨꯝꯗ ꯂꯥꯛꯂꯦ, ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯕ ꯎꯕ ꯐꯪꯉꯤ꯫ ꯂꯣꯏꯅꯅ ꯁꯨꯄꯔ ꯄꯤꯛꯀꯤ ꯃꯆꯥꯗꯨꯁꯨ ꯌꯥꯝꯅ ꯂꯝꯍꯦꯜꯂꯤ ꯑꯃꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯎꯕ ꯐꯪꯉꯤ꯫ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯣ ꯃꯨꯚꯤ ꯑꯁꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ, ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏ, ꯕꯠ ꯂꯥꯁ ꯁꯤꯟꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯄꯦꯟꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯣꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯟꯅꯤꯡꯉꯦ꯫ ꯑꯣꯛꯁꯤꯡꯁꯤꯅ ꯂꯣꯏ ꯅꯝꯈꯥꯏꯔꯒ ꯃꯤꯌꯥꯝꯁꯤꯗꯒꯤ ꯉꯝꯗꯨꯅ ꯍꯤꯡꯂꯒ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯖꯒꯠ ꯑꯃꯗ ꯂꯥꯛꯍꯟꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯂꯣꯏꯗ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯗꯨꯗꯤ ꯀꯟꯕꯒꯤ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯄꯒꯤ ꯃꯈꯣꯜ ꯇꯥꯍꯧꯏ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ, ꯅꯦꯠꯐ꯭ꯂꯤꯛꯁꯇ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯃꯨꯚꯤꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗꯁꯨ ꯄꯤꯛꯁꯦ ꯑꯣꯛ ꯀꯧꯏꯀꯣ, ꯑꯗꯨꯒ ꯁꯤꯒꯁꯨ ꯄꯤꯛꯁꯤꯒꯤ ꯃꯤꯡꯁꯦ ꯑꯣꯛꯖꯥ ꯍꯥꯏꯅ ꯀꯧꯔꯤ꯫ ꯌꯥꯝꯅ ꯁꯤꯃꯤꯂꯔ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯛꯏ꯫ ꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗꯨꯅꯤ ꯍꯥꯏꯀꯣ ꯍꯥꯏꯖꯔꯤꯁꯦ꯫ ꯕꯥꯏ ꯗ ꯋꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯦ꯫ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯄ ꯀꯣꯟꯇꯦꯟꯠꯀꯗꯤ ꯈꯔ ꯈꯦꯠꯅꯔꯦ, ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯍꯨꯠꯀꯤ ꯉꯥꯛꯇ ꯊꯥꯒꯠꯄꯅꯤꯅ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯦꯅꯤꯃꯦꯜ ꯂꯚꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤꯁꯦ ꯍꯥꯞꯅꯤꯡꯕꯒꯤ ꯍꯥꯞꯆꯕꯅꯤ꯫ ꯑꯗꯣꯝꯒꯤꯁꯨ ꯅꯨꯡꯁꯤꯖꯕ ꯌꯨꯝꯗ ꯂꯣꯏꯖꯕ ꯄꯦꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯀꯣꯃꯦꯟꯠ ꯁꯦꯛꯁꯟꯗ ꯑꯗꯨꯒꯤ ꯃꯤꯡ ꯏꯕꯤꯔꯝꯃꯣ, ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯄꯦꯠ ꯑꯗꯨꯒꯤ ꯃꯤꯡꯗꯣ ꯏꯕꯤꯔꯝꯃꯣ꯫ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫
ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯣ ꯊꯦꯡꯅꯔꯁꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯀꯤꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ